Hi ma'am, ꯑꯗꯣ ꯃꯌꯥꯝꯅ ngasi video ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯆꯥꯔꯛꯑꯒꯦ ꯁꯤꯗ ꯃꯤꯃꯤꯅꯦ ꯍꯋꯥꯏ ꯑꯁꯥꯡꯕꯤꯅꯦ ꯈꯥꯃꯦꯟꯅꯦ ꯀꯣꯂꯝꯅꯤ ꯍꯥꯏꯕ ꯀꯩꯅꯣ ꯑꯁꯥꯡꯕꯤꯗꯣ ꯑꯗꯨꯅꯦ ꯂꯩꯔꯦ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯑꯗꯨꯒ ꯆꯧꯒ ꯃꯦꯀꯣꯅꯤꯒ ꯈꯔ ꯑꯃ ꯍꯧꯔꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯖꯤꯛ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯅꯦꯕꯀꯣ ꯑꯗ ꯑꯣꯏꯅ ꯅꯝꯃꯒꯦꯅ ꯅꯝꯃꯦ ꯌꯦꯡꯒꯦꯀꯣ ꯃꯍꯥꯎꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯔꯛꯑꯒꯦ ꯍꯥꯎꯋꯦ ꯄꯨꯟꯅ ꯑꯣꯏꯅ ꯍꯧꯃꯤꯟꯅꯕ ꯍꯥꯎꯋꯦ ꯆꯥꯝꯁꯨ ꯌꯥꯎꯔꯦ ꯁꯤꯡꯖꯨꯁꯤꯗꯪ ꯆꯥꯔꯁꯨ ꯌꯥꯕꯅꯤꯅ ꯆꯥꯛ ꯌꯥꯎꯍꯟꯅꯤꯡꯉꯦꯕ 고항 ꯌꯥꯝ ꯍꯥꯎꯕꯗꯣ ꯂꯥ ꯐꯥꯎꯋꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯕꯅꯦ
ꯃꯄꯥꯅ ꯂꯥꯟ ꯇꯧꯔꯦ ꯉꯥꯅꯨ ꯌꯦꯟ ꯃꯌꯥꯝꯅ mẹ cầm mấy cái xương sao đâu ra cái con mình thân yên thì bắt cái sao đâu vậy sao cái mẹ chú rất hào cái thôi cái một cái xào bữa được đi xem xào đó trong một thôi đó mình chưa làm gì thì nó xào gà sẽ thùng cho sai mấy cái thùng cho sai phải làm chai này em ngầm đâu mà đấy hảo ăn bám hỏi
ꯉꯝꯗꯧ ꯃꯥꯟꯗꯦ ꯐꯅꯌꯥꯝ ꯌꯥꯝꯅ ꯁꯤ ꯑꯀꯣꯏꯕꯁꯤꯅ ꯀꯩꯅꯣ ꯁꯤꯡꯖꯨꯗ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯄꯣꯛ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯩꯗꯤ ꯌꯦꯟꯒꯤ ꯄꯥꯔꯠ ꯀꯩ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯁꯣꯏꯗꯅ ꯆꯥꯖꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯕꯥꯏ ꯕꯥꯏ